Lamdam asida thokliba irang asigi matang ngarang Union Home Minister Amit Shahana chair louduna pangthokkhiba Awangba Thakki Meepham Aduda Chief Minister Nongthombam Biren Yaohandaba Asi Karigino Meepham Aduda Loukhiba Warep sing ado Yaba Ngamloi haina Imagi Meira gi Convenor Th Sujata na phongdorakli Housing state asida oiriba phibam asigi matang ngase Manipuri Press Club ki thangjing hall da pangthokpa paugi Meepham amada wafam sing ase phongdokladuna Th Sujata na makata na hai ngarang Union Home Minister Amit Shahana chair louduna pangthokkhiba Awangba Thakki Meepham Aduda Chief Minister Nongthombam Biren Yaohandaba Asi yamna laibak thibane State amagi home gi charge poriba Chief Minister amabo asigumba Awangba Thakki Meepham amada yaholaktaba Asi Yaba Ngamloi State asida housing thokliba irang asi karidagi horokhibano haibage chap chaba report Chief Minister na center da khangandrabara haibase loop asina hangliba wahang amane ngasi state amadi center lengaki marakta gap ama laibagi mami ama miyamna uriba asi kari madam gino ngarang phongdokhiba Meepham Aduna Loukhiba Warep sing ado Yaba Ngamloi state asida ahenba security force thajilakpa yaroi irang asi haurakhiba sing da hada chairak pibagi mahot center na tawning bata tawriba asi miyamna Yaba Ngamloi irang asi maitai na hauba nate maram aduna irang asi kanana haurakpano haibagi chap chaba report sing asi hayengi manungta state lengakna center da thaduna center ga amuk hana wari sanabiyo Housing Lamdam asida oiriba phibam asigi chap chaba report sing Chief Minister yauna ruling emulate ni fug manga na ngasidagi tharaga numit nini ki manungda center da thaduna tang taba ama khangan biyo haina so pahak na makhata ke Megi tang ohum degi hogiba lansida moina thaksal khiba central force myamduna chahi amaga tha ama helaba bauta control ngamdraga he namu force thajal tu karino bahusiti tasena equivalent chat pasu yaroiba akhoi di tasena defense tawbani maitai di tasena lando horuba leite aduna lawam thok pamoida hana action lawgadabneba hoina hairiba poti maramdi popi pambi akhoi na tharuba nate maitai praja na thaba nate adugumba mayamdo aramba miduna thabak tawraga chap manaba mi da action lawmina ni haiba potu di madudi akhoi yaba ngoma gase akhoi chai suna pai gi ba khulai di nampu da pai han gi baneba isabu defense tawna ai gi mung da attack tawra ga ai defense tawba si masan ta bana tro aduna center gi phirep to praja miyam da yaring de aduna honorable cm na akhoi gi home su pai bi banina aseng ba data pibiraga akhoi gi hujiki hariba se mai gi phirep to handohon ba darka oi